ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯅꯨꯡꯁꯤꯊꯣꯏ ꯉꯁꯤꯁꯨ ꯃꯌꯨꯝꯒꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯍꯨꯔꯥꯟꯗꯨꯅ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯜꯂꯨꯔꯒ ꯌꯥꯝ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯌꯥꯝꯅ ꯍꯔꯥꯎꯖꯕꯒꯤ ꯋꯥꯅꯤ ꯃꯅꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯆꯧꯕꯤꯒ ꯂꯝꯍꯦꯟꯕ ꯃꯈꯨꯔꯥ ꯑꯇꯣꯝꯕꯒ ꯃꯁꯥꯒꯤ ꯍꯛꯀꯟꯗ ꯆꯪꯒꯟꯕꯤ ꯃꯕꯣꯛꯇꯨꯒꯅꯗꯤ ꯅꯨꯡꯁꯤꯊꯣꯏꯅ ꯇꯧꯔꯤꯕꯗꯨ ꯁꯨꯛꯍꯥ ꯍꯔꯥꯎꯔꯝꯗꯦ ꯃꯕꯣꯛꯅ ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯂꯦꯗꯅ ꯅꯪꯅꯅꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤꯀꯣ ꯂꯥꯎ 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 ꯈꯪꯅꯤꯗꯅ ꯍꯨꯔꯥꯟꯕꯤ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯅ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯃꯤꯉꯣꯟꯗ ꯌꯦꯜꯂꯤꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯛꯑꯦ ꯑꯆꯧꯕꯤ ꯇꯨ ꯍꯨꯔꯥꯟꯕꯤꯁꯦ ꯍꯜꯂꯛꯂꯕꯅꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯕꯣꯛ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕꯤꯅ ꯍꯦꯛ ꯆꯩꯔꯤꯁꯦ ꯑꯩꯅ ꯑꯕꯣꯛꯇꯒꯤ ꯀꯔꯤ ꯍꯨꯔꯥꯜꯂꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ ꯍꯨꯔꯥꯟꯕꯤ ꯑꯆꯧꯕꯤꯅ ꯅꯨꯡꯁꯤꯊꯣꯏ ꯍꯜꯂꯕ ꯀꯗꯥꯏ ꯑꯣ ꯅꯪꯗꯤ ꯏꯃꯨꯡꯗꯒꯤ ꯆꯦꯡ ꯀꯌꯥꯝ ꯍꯨꯔꯥꯜꯂꯒ ꯄꯨꯔꯕ ꯀꯌꯥꯝ ꯍꯨꯔꯥꯜꯂꯒ ꯄꯨꯔꯒꯦꯕ ꯏꯅꯦ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯄꯥꯒꯤ ꯃꯔꯜꯗꯒꯤ ꯂꯧꯖꯕꯅꯤ ꯀꯔꯤ ꯏꯄꯥꯒꯤ ꯃꯔꯜꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏ ꯅꯄꯥꯒꯤ ꯉꯥꯛꯇꯔꯅꯦꯍꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯕꯣꯛꯅ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤꯁꯦ ꯃꯁꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯐꯨꯍꯧꯅꯦ ꯃꯁꯦ ꯃꯧꯄꯥ ꯅꯨꯄꯥ ꯇꯣꯟꯇꯣꯟꯅ ꯑꯩꯈꯣꯏ ꯍꯦꯛ ꯐꯨꯔꯕ ꯑꯕꯣꯛ ꯅꯪ ꯅꯨꯡꯅ ꯁꯨꯔꯦ ꯈꯪꯉꯨ ꯑꯆꯧꯕꯤꯅ ꯏꯁ ꯃꯁꯤꯅ ꯀꯔꯣꯝꯗꯒꯤꯅꯣ ꯍꯧꯗꯣꯡꯗꯧꯅ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯇꯣꯟꯇꯣꯟꯅ ꯎꯆꯤ ꯃꯣꯠꯄ ꯃꯥꯟꯕ ꯅꯦꯅꯦꯒ ꯑꯕꯣꯛꯀ ꯆꯤꯛꯀꯦꯅ ꯐꯥꯎꯖꯤꯜꯂꯛꯏꯅꯦ ꯃꯕꯣꯛꯅ ꯃꯁꯤ ꯐꯨꯔꯤꯉꯩꯗꯅꯦ ꯃꯧꯄꯥꯁꯤꯁꯨ ꯐꯨꯍꯧꯋꯦ ꯑꯝꯇ ꯌꯥꯍꯧ ꯃꯁꯤꯁꯨ ꯑꯆꯧꯕꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯣꯅꯣ ꯆꯨꯕꯅꯦ ꯃꯆꯦꯗꯒ ꯐꯨꯔꯨꯔꯕꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯂꯤꯟ ꯐꯥꯔꯒꯅꯦ ꯂꯪꯁꯤꯜꯂꯛꯀꯅꯤ ꯑꯩꯉꯣꯟꯗ ꯍꯣꯏꯅꯦ ꯑꯩꯅ ꯐꯨꯡꯒꯥꯗ ꯃꯩ ꯌꯥꯏꯔꯒ ꯇꯨꯝꯂꯤꯉꯩꯗꯁꯨ ꯃꯩꯇꯥꯟ ꯑꯁꯥꯕꯗꯣ ꯅꯥꯔꯨꯝꯗ ꯊꯝꯖꯤꯜꯂꯝꯗꯅ ꯄꯣꯛꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩ ꯇꯣꯟꯇꯣꯟꯅ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯆꯧꯕꯤꯅ ꯅꯄꯥꯅ ꯃꯗꯨꯗ ꯏ ꯇꯥꯈꯩ ꯐꯨꯊꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯅꯪ ꯉꯁꯤꯁꯨ ꯐꯨꯍꯜꯂꯨꯔꯣ ꯅꯄꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯁꯤꯜꯂꯒ ꯇꯣꯟꯇꯣꯟꯅ ꯐꯨꯍꯜꯂꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯦꯅꯦꯅ ꯇꯨꯝꯃꯤꯉꯩꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯀꯔꯤ ꯇꯧꯗꯣꯏꯕ ꯅꯪꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯈꯪꯉꯅꯤ ꯅꯨꯡꯁꯤꯊꯣꯏꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯄꯥꯕꯒ ꯏꯃꯥꯒꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯃꯨꯁꯤ ꯍꯣꯏ ꯏꯆꯦ ꯑꯆꯧꯕꯤꯅ ꯃꯁꯤꯅ ꯃꯧꯄꯥꯁꯦ ꯌꯨꯝꯁꯤ ꯂꯩꯔꯤꯈꯩꯗꯤꯅꯦ ꯑꯩ ꯌꯨꯝ ꯄꯥꯟꯕꯁꯨ ꯐꯪꯂꯣꯏꯗꯧꯔꯤ ꯑꯗꯨꯅ ꯃꯁꯤꯅ ꯃꯧꯄꯥꯁꯦ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇ ꯌꯥꯔꯣꯏꯗꯧꯔꯤ ꯅꯕꯨꯡꯒ ꯅꯅꯝꯃꯒ ꯇꯥꯔꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯍꯨꯗꯨ ꯄꯤꯖꯔꯒ ꯍꯥꯠꯄꯤꯈꯤꯁꯅꯤ ꯏꯁ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯏꯕꯨꯡ ꯑꯣꯏꯔꯁꯨ ꯏꯅꯝꯃ ꯑꯣꯏꯔꯁꯨꯅꯦ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯕꯨꯠ ꯑꯣꯜꯂꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯀꯅꯤ ꯅꯪꯗꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯏꯅ ꯍꯤꯡꯂꯝꯂꯒ ꯍꯌꯦꯡ ꯁꯤꯔꯒ ꯚꯨꯠ ꯑꯃꯨꯛ ꯑꯣꯟꯗꯣꯏꯕ ꯑꯗꯨꯗꯤ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯄꯣꯛ ꯍꯥꯏꯗꯨ ꯑꯣꯏꯗꯧꯔꯦꯅꯦ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯑꯩꯅ ꯉꯁꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯍꯟꯗ꯭ꯔꯤꯁꯦ ꯏꯃꯥꯅ ꯀꯔꯤ ꯑꯩꯅꯅꯦꯗꯤ ꯅꯨꯄꯥꯅ ꯄꯥꯝꯗꯕꯗꯨꯕꯨ ꯅꯃꯥ ꯑꯩꯅꯔꯣ ꯃꯥꯅꯤ ꯏꯃꯥꯅꯅꯤ ꯑꯩꯒ ꯈꯪꯅꯖꯕ ꯅꯨꯄꯥꯈꯩ ꯏꯃꯥꯅ ꯐꯖꯩꯒ ꯊꯤꯒ ꯋꯥꯡꯉꯤꯒ ꯅꯦꯝꯃꯤꯒ ꯁꯦꯟ ꯄꯥꯏꯒ ꯄꯥꯏꯗꯦꯒ ꯃꯌꯨꯝ ꯊꯤꯒ ꯐꯖꯩꯒ ꯀꯩꯅꯣ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯊꯨꯒꯥꯏꯈꯤ ꯃꯌꯥꯝꯗꯣ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯀꯔꯤꯝꯇ ꯈꯟꯖꯗꯕ ꯃꯃꯥ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯏꯅꯦ ꯃꯁꯦ ꯃꯥꯅ ꯃꯁꯛ ꯊꯤꯔꯤꯕ ꯃꯁꯛꯁꯤꯗ ꯃꯍꯤꯡ ꯇꯞꯇꯥꯏ ꯀꯥꯁꯤꯜꯂꯕꯗꯒꯤ ꯅꯨꯄꯥꯈꯩꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯒ ꯑꯩꯅ ꯊꯨꯒꯥꯏꯕꯅꯤ ꯀꯀꯥꯏꯗꯅ ꯃꯥꯅꯤ ꯏꯃꯥꯅꯅꯤ ꯑꯩꯒꯤ ꯃꯥꯏꯒꯤ ꯃꯍꯤꯡꯁꯤꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯅꯈꯤꯕꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯃꯍꯤꯡ ꯀꯥꯔꯛꯄꯅꯤ ꯍꯥꯟꯅꯗꯤ ꯑꯩ ꯃꯍꯤꯡ ꯀꯥꯔꯝꯗꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯐꯖꯗꯕꯒꯤ ꯃꯍꯤꯡ ꯀꯥꯔꯤꯅꯤꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯗꯨꯒ ꯑꯩꯅꯅꯤ ꯀꯀꯥꯏꯗꯅ ꯏꯃꯥ ꯅꯪꯁꯨ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯁꯅꯤꯀꯣ ꯑꯩ ꯁꯤꯔꯗꯤ ꯅꯪꯒꯤ ꯃꯤꯆꯪꯗꯤ ꯀꯅꯥꯅ ꯆꯪꯕꯤꯅꯤ ꯑꯩ ꯂꯩꯕꯒꯤꯅꯤ ꯅꯪꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯐꯦ ꯂꯥꯎꯕ ꯉꯝꯂꯤꯕꯗꯣ ꯑꯩ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯐꯦꯗꯤ ꯂꯥꯏꯔꯗꯅ
ꯄꯤ ꯐꯥꯎꯕꯅꯦ ꯂꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤꯀꯣ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯆꯂꯥꯝꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯏꯃꯥꯒ ꯏꯆꯦꯒꯅ ꯉꯁꯥꯏꯗꯩ ꯉꯥꯡꯅꯔꯤ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯥꯔꯒꯅꯦ ꯅꯣꯛꯅꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯅꯤ ꯍꯥꯍꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥꯁꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯌꯨꯝꯗ ꯍꯟꯗꯤ ꯍꯜꯂꯛꯏꯗꯅ ꯑꯗꯣ ꯏꯆꯥꯅ ꯉꯟꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯃꯥ ꯑꯩꯅ ꯆꯠꯂꯨꯁꯤ ꯊꯕꯛꯅꯤ ꯅꯣꯏꯅꯗꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯣꯏꯅ ꯎꯕꯤꯕ ꯑꯩꯁꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯍꯤꯡꯁꯦ ꯆꯌꯣꯜ ꯑꯃꯗ ꯁꯤꯠ ꯅꯥꯟꯅ ꯐꯍꯟꯕ ꯉꯝꯕ ꯑꯃꯥꯏꯕꯤ ꯂꯩꯔꯦ ꯏꯃꯥ ꯑꯆꯧꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯃꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯁꯦꯟꯗꯕꯨ ꯈꯔ ꯇꯤꯡꯒꯅꯤ ꯏꯆꯦ ꯐꯕꯗꯤ ꯌꯥꯝ ꯊꯨꯅ ꯐꯗꯧ ꯑꯣꯏꯕ ꯐꯕꯨ ꯐꯔꯗꯤ ꯌꯥꯔꯦ ꯏꯆꯦꯗꯤ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ ꯉꯁꯤ ꯍꯦꯛꯇ ꯍꯤꯗꯥꯛꯇꯣ ꯂꯧꯔꯒ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯗꯤ ꯂꯧꯔꯁꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯂꯧꯕꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨ ꯏꯆꯦ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯂꯧꯔꯒꯦ ꯏꯃꯥꯗꯤ ꯅꯧꯄꯥ ꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯆꯧꯕꯤꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯂꯥꯛꯄ ꯌꯥꯔꯣꯏꯗꯣꯏꯕ ꯂꯝꯗꯨ ꯂꯥꯞꯄꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯄꯨꯡꯃꯝ ꯃꯝꯃꯅꯤ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯏꯆꯦ ꯊꯥꯖꯗ꯭ꯔꯗꯤ ꯇꯣꯛꯑꯣꯗ ꯊꯥꯖꯩꯌꯦ ꯑꯩꯅꯦ ꯁꯦꯜ ꯄꯨꯊꯣꯔꯛꯀꯦꯀꯣ ꯃꯃꯥꯅ ꯃꯃꯥꯡꯗꯁꯨ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯃꯥꯅ ꯍꯤꯗꯥꯛ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯃꯁꯤꯗꯒꯤꯁꯨ ꯑꯩꯉꯣꯟꯗꯒꯤꯁꯨ ꯁꯦꯜ ꯗꯃꯥꯗ ꯂꯧꯊꯣꯛꯈ꯭ꯔꯒ ꯍꯤꯗꯥꯛꯀꯤ ꯃꯍꯨꯠꯇ ꯀꯔꯤ ꯁꯥꯅꯣ ꯑꯃꯒꯤ ꯑꯃꯥꯡꯕ ꯄꯨꯔꯛꯂꯒ ꯇꯩꯍꯟꯈꯤꯕꯗꯣ ꯑꯃꯥꯡꯕ ꯇꯩꯈꯤꯕꯗꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯏꯃꯥ ꯈꯪꯒꯟꯕꯗꯤ ꯄꯨꯔꯥ ꯃꯄꯥꯅꯤꯅꯦ ꯏꯆꯥꯁꯦ ꯍꯥ ꯑꯆꯧꯕꯤꯅ ꯁꯦ ꯁꯤ ꯂꯣꯏꯅ ꯄꯨꯈ꯭ꯔꯣ ꯀꯣꯟꯅꯗꯁꯨ ꯍꯥꯏꯔꯛꯎꯀꯣ ꯏꯆꯦꯒꯤ ꯁꯅꯥꯁꯦ ꯀꯥꯏꯔꯒ ꯄꯤꯔꯛꯀꯦ ꯌꯥꯔꯅꯤꯁꯦ ꯀꯣꯟꯅꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯍꯤꯗꯥꯛꯇꯣ ꯂꯧꯔꯒꯦ ꯀꯣ ꯑꯗꯣ ꯑꯩ ꯈꯔ ꯊꯦꯡꯉꯛꯀꯅꯤꯍꯦ ꯁꯤ ꯑꯣꯏꯔꯗꯤ ꯉꯥꯅꯨ ꯆꯥꯕ ꯀꯣꯟꯅꯔꯅꯤ ꯍꯤꯗꯥꯛ ꯋꯥꯟꯕꯒꯤꯁꯨ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯃꯁꯤ ꯑꯩꯒꯤ ꯋꯥꯖꯕꯁꯤꯗꯤꯕꯀꯣ ꯑꯩꯒꯤ ꯃꯍꯤꯡꯁꯦ ꯆꯌꯣꯜ ꯑꯃꯗ ꯐꯔꯗꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯃꯍꯤꯡꯁꯦ ꯍꯦꯛ ꯐꯕꯒ ꯑꯩꯅ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯐꯪꯕ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯐꯥꯔꯒ ꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯅꯤ ꯍꯥ ꯁꯣꯝꯗꯅ ꯆꯂꯥꯝꯕꯗꯤ ꯃꯆꯦꯅ ꯄꯤꯔꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯉꯥꯅꯨ ꯆꯥꯗꯅ ꯌꯨ ꯊꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯆꯦꯗꯤ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯈꯩ ꯆꯂꯥꯝꯕꯅ ꯃꯍꯤꯡꯒꯤ ꯍꯤꯗꯥꯛ ꯄꯨꯔꯛꯄ ꯉꯥꯏꯔꯤ ꯆꯂꯥꯝꯕꯅ ꯉꯥꯎꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯆꯂꯥꯝꯕ ꯅꯪꯅ ꯊꯟꯊꯟꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯝꯃꯨꯔꯣ ꯌꯥꯅꯤ ꯑꯩ ꯉꯥꯎꯗꯦꯀꯣ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯤ ꯑꯩ ꯆꯠꯂꯦ ꯂꯝꯕꯤꯒ ꯑꯝꯇ ꯎꯗ꯭ꯔꯦꯅꯦ ꯉꯁꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯂꯩꯍꯧꯕꯗꯥꯏꯅꯦ ꯑꯆꯧꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯗ ꯑꯩꯕꯨ ꯃꯩꯍꯨꯝꯁꯤ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯅꯦ ꯏꯃꯥ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯆꯂꯥꯝꯕꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯥꯗ꯭ꯔꯤ ꯏꯃꯥꯁꯦ ꯑꯩ ꯃꯩ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯨꯔꯒꯦꯗ ꯆꯂꯥꯝꯕꯅ ꯀꯅꯥꯅꯣꯝꯇ ꯊꯦꯡꯅꯔꯗꯤ ꯐꯅꯤꯗ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯟꯒꯦ ꯁ꯭ꯋꯥꯏꯗ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯒꯦꯗ ꯑꯩ ꯌꯨꯝ ꯌꯧꯕ ꯉꯝꯂꯔꯣꯏꯕ ꯑꯆꯧꯕꯤꯅ ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣꯗꯨꯕꯨ ꯑꯁ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯄꯤꯁꯦ ꯍꯧꯔꯛꯇꯧꯔꯦꯕ ꯑꯩ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯄꯥꯅ ꯀꯅꯥꯅꯣꯅꯦ ꯊꯣꯡꯒꯥꯜꯗ ꯃꯩꯍꯨꯝ ꯄꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯕꯣ ꯏꯃꯥ ꯇꯥꯆꯧ ꯑꯩꯅꯦ ꯏꯕꯨꯡꯉꯣ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯉꯥꯏꯔꯤꯕꯗꯤ ꯉꯥꯏꯔꯅꯨꯅꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯛꯑꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯩꯅꯅꯦ ꯐꯨꯅꯤꯡꯗꯦꯅ ꯇꯧꯕꯅꯤ ꯃꯥ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯔꯝꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯩꯔꯣꯅ ꯁꯦꯜ ꯄꯤꯔꯒ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒꯤ ꯉꯥꯏꯔꯤꯅꯤ ꯀꯔꯤꯒꯤ ꯍꯤꯗꯥꯛ ꯑꯗꯨꯒ ꯁꯦꯜꯅ ꯀꯌꯥꯝ ꯄꯤꯈ꯭ꯔꯤꯕ ꯅꯪꯗꯤ ꯑꯩꯒꯤ ꯃꯍꯤꯡ ꯐꯅꯕ ꯍꯤꯗꯥꯛꯅꯤ ꯇꯥꯆꯧ ꯆꯌꯣꯜ ꯑꯃꯗ ꯁꯤꯠ ꯅꯥꯟꯅ ꯐꯍꯟꯕ ꯉꯝꯃꯦꯌꯦ ꯁꯦꯜꯗꯣ ꯑꯩꯒꯤ ꯐꯤ ꯁꯥꯕꯒꯤ ꯇꯨꯡꯁꯤꯟꯕ ꯁꯦꯟꯈꯩ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯄꯪꯉꯤꯗꯀꯣ ꯑꯆꯧꯕꯤ ꯅꯪꯁꯦ ꯅꯪꯅ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯅ ꯃꯥꯗꯤ ꯌꯨ ꯊꯛꯇꯅ ꯆꯥꯛ ꯆꯥꯅꯗꯅ ꯉꯥꯎꯊꯣꯛꯇꯅ ꯂꯣꯏꯔꯝꯕꯅꯤꯅꯦ ꯅꯠꯇꯦ ꯁꯦꯜꯁꯤꯡꯗꯨꯕꯨ ꯄꯥꯝꯃꯨꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯇꯥꯆꯧꯒꯤ ꯅꯆꯥꯅꯨꯄꯤꯅ ꯃꯥꯡꯍꯜꯂꯤ ꯃꯌꯥꯝꯗꯨꯗꯤ ꯄꯥꯝꯃꯨꯗ꯭ꯔꯒ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯩꯅꯅꯕ ꯏꯁꯥꯒꯤ ꯁꯦꯜ ꯄꯤꯕꯕꯨ ꯀꯔꯤꯒꯤ ꯄꯥꯝꯃꯨꯗꯣꯏꯅꯣ ꯅꯆꯥꯅꯨꯄꯤꯗꯨꯅ ꯇꯥꯆꯧ ꯍꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯗꯒꯤ ꯆꯦꯡ ꯍꯨꯔꯥꯟ ꯄꯨꯔꯒ ꯃꯤꯉꯣꯟꯗ ꯌꯦꯜꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯇꯥꯆꯧꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯌꯦꯡꯂꯒ ꯂꯩꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯌꯨꯝꯗꯒꯤ ꯆꯦꯡ ꯄꯨꯗꯨꯅ ꯏꯟꯖꯥꯡ ꯄꯨꯗꯨꯅ ꯃꯤꯉꯣꯟꯗ ꯌꯦꯜꯂꯨꯕꯗꯨꯗꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯗ ꯄꯤꯕꯅꯤꯅꯦ ꯅꯪꯅ ꯄꯤꯔꯤꯕꯗꯨꯅ
ꯆꯂꯥꯝꯕꯅ ꯌꯨ ꯊꯛꯅꯕ ꯉꯥꯎꯁꯤꯟꯅꯅꯕ ꯄꯤꯕꯅꯤꯅꯦ ꯅꯪꯒ ꯏꯆꯥꯅꯨꯄꯤꯒ ꯌꯥꯝ ꯈꯦꯠꯅꯩꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯆꯧ ꯅꯆꯥꯅꯅꯦ ꯇꯧꯔꯤꯈꯩ ꯌꯥꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯒꯅ ꯐꯠꯇꯦ ꯍꯥꯏꯒꯦꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯗꯤꯌꯦ ꯌꯥꯅꯤꯡꯗꯦꯕ ꯉꯥꯏꯈꯣ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯅꯪꯅ ꯆꯂꯥꯝꯕꯗ ꯍꯤꯗꯥꯛ ꯂꯧꯔꯛꯑꯣ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯔꯤꯕꯗꯣ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯍꯤꯗꯥꯛ ꯀꯩꯁꯨ ꯄꯨꯔꯛꯑꯣꯏ ꯁꯦꯜꯗꯨꯅ ꯊꯛꯇꯅ ꯆꯥꯗꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯅꯤꯅꯦ ꯍꯥꯟꯅꯁꯨ ꯌꯨꯝꯁꯤꯗꯒꯤ ꯃꯥꯅ ꯀꯌꯥꯝ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯦ ꯑꯩꯅ ꯐꯨꯗꯨꯅ ꯋꯥꯔꯛꯄꯁꯨ ꯏꯃꯥꯒ ꯅꯪꯒꯅ ꯀꯟꯈꯠꯇꯅ ꯊꯝꯗꯨꯅꯗꯃꯛ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯂꯝ ꯍꯦꯟꯕ ꯑꯣꯛꯇꯕ ꯑꯣꯏꯔꯦꯗꯅ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ ꯀꯣꯠꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯌꯥꯔꯦ ꯇꯥꯆꯧ ꯅꯆꯥꯅꯤꯗꯣ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯋꯥꯔꯛꯑꯣ ꯅꯆꯥꯅꯤꯅ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯐꯖꯗ꯭ꯔꯤꯕ ꯃꯁꯤꯅ ꯀꯜꯂꯤꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯑꯄꯪꯕꯤ ꯆꯂꯥꯝꯕꯅ ꯑꯣꯛꯇꯕ ꯏꯃꯥꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯃꯥ ꯇꯥꯍꯜꯂꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯆꯥꯗꯤ ꯋꯥꯔꯛꯀꯦ ꯍꯥꯏꯗꯦꯅꯦ ꯑꯗꯨꯒꯅꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯇꯥꯆꯧꯒꯤ ꯅꯆꯥ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯅꯍꯥꯟꯅ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯂꯗꯧ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯆꯥ ꯁꯤꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯍꯥꯠꯄ ꯇꯥꯔꯦ ꯏꯃꯥ ꯇꯥꯆꯧꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯔꯨ ꯂꯥꯛꯑꯣ ꯑꯆꯧꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯑꯅꯤꯁꯦ ꯁꯣꯛꯄ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯆꯧꯕꯤꯁꯦ ꯅꯪ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯅꯆꯟꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤꯁꯦ ꯃꯄꯥ ꯑꯩꯅ ꯌꯥꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯟꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯕꯨ ꯎꯕ ꯉꯝꯖꯗꯕ ꯊꯃꯣꯏ ꯆꯥꯎꯕ ꯏꯆꯥ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯅ ꯏꯆꯥ ꯑꯅꯤ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯄꯥ ꯑꯩꯅ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯅꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯅ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯆꯟꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯍꯦꯛ ꯑꯋꯥ ꯄꯤꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯄꯥ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯈꯪ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯩꯗꯧꯕꯒꯅꯦ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯑꯆꯧꯕꯤꯌꯥ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯉꯣ ꯅꯅꯥꯎ ꯅꯤꯄꯥꯗꯣ ꯍꯜꯂꯛꯂꯒ ꯏꯃꯥ ꯍꯥꯏꯔꯛꯂꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯕꯗꯤ ꯐꯔꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯨꯔꯥꯟꯒꯦꯔꯥ ꯌꯣꯟꯊꯣꯛꯀꯦꯔꯥ ꯃꯥꯏ ꯀꯨꯁꯤ ꯑꯣꯏꯔꯦꯗꯅ ꯍꯣꯏ ꯃꯗꯨꯁꯨꯅꯦ ꯍꯌꯦꯡ ꯈꯟꯅꯔꯁꯤ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯣ ꯆꯂꯥꯝꯕꯗꯨꯕꯨ ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯅꯦ ꯉꯝꯗ꯭ꯔꯦꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯒꯗ꯭ꯔꯥ ꯑꯉꯥꯡꯅꯤꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯑꯣꯛꯇꯕ ꯏꯆꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯆꯥ ꯑꯣꯏꯅ ꯌꯥꯎꯔꯛꯏꯅꯣ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯒ ꯃꯧꯁꯤꯒꯅ ꯐꯔꯝꯕꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯅ ꯈꯔ ꯅꯨꯡꯁꯤꯕꯤꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯏꯆꯥ ꯆꯂꯥꯝꯕꯒꯤ ꯍꯥꯛꯇꯛꯇ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯇꯥꯜꯂꯝꯕꯅꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯒ ꯆꯂꯥꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯩꯗꯤ ꯉꯔꯥꯡ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤꯗꯅ ꯍꯧꯒꯠꯆꯕꯅꯁꯨ ꯌꯥꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯇꯥꯆꯧꯅ ꯁꯣꯏꯗꯅ ꯐꯨꯒꯦ ꯍꯥꯏꯔꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯒꯦ ꯀꯥꯎꯏꯅꯦ ꯏꯆꯦꯒꯤ ꯍꯤꯗꯥꯛꯇꯣ ꯑꯣ ꯁꯣꯏꯗꯅ ꯑꯗꯨꯒꯤꯁꯨ ꯏꯆꯦꯅ ꯁꯝꯐꯣꯏꯒꯦ ꯍꯥꯏꯔꯅꯤ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯏꯃꯥ ꯂꯩꯔꯤꯀꯣ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯏꯃꯥꯅ ꯅꯨꯡꯁꯤ ꯏꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯁꯦ ꯑꯍꯜ ꯑꯃꯅ ꯆꯂꯥꯝꯕ ꯅꯪꯕꯨ ꯍꯧꯒꯠꯂꯕꯣ ꯅꯪꯗꯤ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯨꯝꯃꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯧꯗꯣꯛꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯅꯇꯤꯟꯒ ꯑꯣꯔꯣ ꯇꯥꯔꯒ ꯑꯣꯛꯄꯤ ꯃꯥꯟꯈꯩ ꯇꯨꯝꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯃꯨꯛ ꯇꯧꯔꯤ ꯑꯩꯕꯨ ꯑꯣꯛꯄꯤ ꯀꯥꯏꯅ ꯍꯦ ꯑꯍꯜ ꯅꯪ ꯁꯤꯒꯤꯔꯣ ꯗꯤꯍꯦꯗꯨꯒ ꯑꯩꯉꯣꯟꯗ ꯁꯤꯒꯦꯔ ꯀꯥꯏ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯍꯥꯎꯕ ꯆꯥꯔꯤꯕ ꯀꯟꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯃꯁꯤ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯒ ꯇꯥꯟꯅꯔꯒ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯗ ꯌꯥꯔꯣꯏꯗꯧꯔꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯃꯥ ꯌꯦꯡꯗꯅ ꯈꯨꯜꯁꯤꯗ ꯁꯨꯝ ꯂꯩꯍꯟꯕꯁꯤꯗ ꯃꯁꯤ ꯅꯥꯎ ꯆꯥꯎꯔꯤꯅꯦ ꯀꯔꯤꯅꯣ ꯑꯍꯜꯁꯤꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯂ ꯆꯠꯈ꯭ꯔꯤꯗꯨꯅ ꯉꯥꯡꯖꯧꯗ ꯌꯨꯝꯗ ꯆꯪꯂꯒꯦ ꯆꯥꯛꯄꯨ ꯂꯥꯝꯈꯠꯂꯛꯏ ꯑꯆꯧꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯅꯝꯃꯒꯅ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝ ꯄꯨꯔꯒ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯤꯁꯤꯕꯨ ꯀꯥꯏꯗꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯂꯥꯝꯕꯅ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯃꯤ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯅꯣꯏ ꯇꯥꯆꯧꯒ ꯅꯅꯝꯃꯒꯅ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯑꯇꯣꯟ ꯑꯇꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯝꯖꯕ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯌꯦꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯉꯁꯤꯅ ꯃꯆꯥꯅꯤꯁꯤ ꯄꯨꯗ꯭ꯔꯤꯕ ꯀꯔꯤꯒꯤ 이수 ꯇꯣꯟꯇꯣꯟꯗꯣ ꯃꯁꯥ ꯉꯝꯗꯦꯗꯥꯏꯅꯦ ꯑꯗꯨꯒꯤ ꯄꯨꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯆꯂꯥꯝꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯐꯠꯇꯕ ꯏꯆꯥꯅꯤꯅ ꯃꯤꯅꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯗꯅꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯉꯔꯥꯡ ꯊꯤꯕꯗꯤ ꯀꯩꯗꯧꯒꯦ ꯃꯥ ꯑꯗꯨꯒꯅꯦ
ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯅꯝꯃꯒꯅ ꯑꯐꯕ ꯐꯕꯤ ꯁꯥꯗꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯐꯧꯆꯦꯡꯁꯤꯡꯁꯦ ꯃꯣꯏ ꯈꯛꯇ ꯅꯠꯇꯦ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯒ ꯊꯅꯝꯂꯤꯕꯅꯤ ꯏꯃꯥꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯑꯍꯨꯝꯗꯅꯦ ꯅꯄꯥꯅ ꯊꯝꯂꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯁꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯊꯣꯛꯄꯤꯔꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯕ ꯌꯥꯔꯦꯗꯅ ꯆꯂꯥꯝꯕꯅ ꯏꯃꯥ ꯑꯗꯨꯅꯤ ꯅꯆꯥꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯗꯤ ꯉꯁꯤꯃꯛ ꯌꯦꯡꯊꯣꯛꯄꯤꯔꯣ ꯁꯤꯅꯤ ꯅꯪ ꯁꯤꯗꯤ ꯁꯤꯗ꯭ꯔꯤ ꯋꯥ ꯑꯣꯏꯔꯦ ꯑꯆꯧꯕꯤꯅ ꯆꯂꯥꯝꯕ ꯍꯜꯂꯤ ꯏꯃꯥ ꯆꯂꯥꯝꯕ ꯀꯗꯥꯏ ꯅꯆꯦꯒꯤ ꯃꯍꯤꯡ ꯐꯅꯕ ꯍꯤꯗꯥꯛꯇꯣ ꯏꯆꯦꯒꯤ ꯍꯤꯗꯥꯛꯇꯣ ꯄꯨꯔꯛꯇ꯭ꯔꯦ ꯍꯤꯗꯥꯛ ꯁꯦꯝꯒꯗꯕ ꯑꯃꯥꯏꯕꯗꯣ ꯃꯣꯏꯒꯤ ꯃꯤ ꯑꯃ ꯁꯤꯕ ꯌꯥꯎꯏꯅ ꯁꯦꯝꯕ ꯅꯪꯗ꯭ꯔꯤ ngasi natraga hayeng gadi sembirak lagena hayowi aisu isegi hidakto laudari laurak halakena madu ngaibadani aina ngasi yumda leise masidu chalam-bagi khalraktuda binglangna saukhiduna songsillaga chalam-bagi masamadu phoirami hai asaubi nangpa nupa siba tare ne he thaduni he nangbo ima nang khamdokano ba ngasi hadadabani aina मान ऐंगोंदगी खदक तौद सेलंग थुइसे कयाम दियामे इमाना पीगनो हाइबददी नंग नेक्ता पीरुबगी नत्रो हा चलामना इमा वरिदु कोन साव इसेसे मखुसेना तलौथोबा से आई कोकसे चेखाइदौरे हाइबनी कोकसे चेखाइदौरे हाइबा असौबिना आइगी सेन पिरु नत्रदी नंग असिदिने आइगी खुद सिरदौनी नंगोन आइना पीरिबा सेल मयामदुना नुपा अमदा पिरमलबदी आइसे सक्थिजरबसु नुपादुनाने नान लौबिख्रदौनी इसे नंग ऐगी समसे थादोरवाय अदुदी नंग अयो नातोन कारे तौसे नंग माइदो खजिन खतत के नंग माइदो खलगनो अयो अदुदी नंग ओइ मा अयो आई सिरे मा नो यानी बु तो ने हे नुक्सी थोय लाउने हे नखुरागा न नेगसे खामदु लाउने नुयनी बु तो हाइबनी ने हे टोन जे की खुरातोन ग इनेगा खनबसे नुक्सी थोइना नंगने मी कौरसो इसेने खुरातोन ग इनेगा से खामलमके असौबिना नातोन ग लोइना काइरा माले अस यागा से लोइ टेकले तौरिबसे यानिने सिदी महिंग फरसु या उट्रदी नुपामतना पामलरोइ नंग ngasi loiredana karai sakre thongak sei to masine thomlaga halaga phagadamni masi ima isisingta kham asaubi karino nangna tauribudu bo nopa nupa sia siba tare ne he ima isisingauri ima nangando hando haibani ima hando ko nungsi thoina nine seidu thado nang siro he oh ima nungsi thoina aboki makokta chaina pantre chalamana ima ki makoksidi iyak tangai ima mitpango ima asawbina is aidi chalamada kalaga ima to ina pankredana nungsi thoina kuraton abokse amai bagi yumda pusi chalamana ima si isina mi hane isina legai isina ima se chaina kalaga hane asawbina aidi soibane imada kanmanate chalamada kanmada soikibane khanghaudana legaigi mi mayam ama chensilaktuna mamadu yenglami adubu mamadu mamit panglaga khaya chiktuna yawwana siningna siban halami asumna mamadu gi mathau mangam pangthoktuna sorat loiraba matung asawbina ima ai soikibani ko aina toiki imada kani khana chaituna kankibanate ko ima chalamana ije nang hosi phawu tumjibo imadu nuksibani ko ma amuk khana uba phanglaroi ko ima nang nasana kaplibsi urabadi nasagi manakta amuk talakko ko ima asawbina ima nuksibi nang amuk halakko ima khanghaudana thongjawgi thongak seyedu makhada tabagi makol taraklami asawbina khanghe ima lawi ningure chalamana thongi sei tawni se aduise imagi sorata taba silsingto isina paibro dasawna paibro nangna do hangli do kaidoge haibno yu thokloge haibra ha
ꯏꯆꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤꯅꯤ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯃꯗꯨꯒꯤ ꯍꯦꯛ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤꯅꯤ ꯏꯆꯦ ꯑꯩꯅ ꯁꯦꯜꯗꯣ ꯍꯪꯕꯗꯤ ꯏꯃꯥꯒꯤ ꯄꯨꯔꯥ ꯑꯃ ꯁꯥꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯆꯦ ꯅꯪꯅ ꯁꯥꯗ꯭ꯔꯁꯨ ꯑꯩꯅ ꯁꯥꯅꯤ ꯏꯆꯦꯅ ꯁꯥꯔꯁꯨ ꯑꯩꯅ ꯁꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤꯕꯨ ꯏꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯖꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨ ꯏꯆꯦ ꯁꯦꯜꯗꯣ ꯇꯥꯆꯧꯗꯗꯤ ꯄꯤꯒꯅꯨꯀꯣ ꯑꯃꯨꯛ ꯂꯥꯏꯔꯕꯁꯤꯡꯗ ꯌꯦꯟꯊꯣꯛ ꯂꯩꯔꯝꯒꯅꯤ ꯇꯥꯆꯧꯅ ꯄꯥꯏꯗꯦ ꯑꯩꯅ ꯄꯥꯏ ꯏꯅꯝꯃꯅ ꯑꯩꯅ ꯄꯥꯏꯌꯣꯅ ꯑꯗꯨ ꯍꯥꯏꯇꯥꯔꯗꯤ ꯏꯅꯝꯃꯁꯦ ꯌꯥꯝꯅ ꯐꯩ ꯆꯂꯥꯝꯕ ꯀꯔꯤꯅꯣ ꯃꯃꯥꯡ ꯊꯣꯡꯗ ꯆꯩ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛꯀ ꯇꯥꯔꯤꯁꯤꯕꯣ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦ ꯑꯩ ꯌꯦꯡꯂꯨꯒꯦ ꯑꯗꯣ ꯏꯆꯦ ꯇꯨꯝꯃꯨꯀꯣ ꯏꯆꯦꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯏꯃꯥꯒꯤ ꯁ꯭ꯋꯥꯔꯒꯤ ꯁꯦꯜꯁꯤꯡꯗꯣ ꯑꯩ ꯍꯨꯔꯥꯜꯂꯒꯦꯕ ꯑꯗꯣ ꯀꯥꯏꯗꯕꯨ ꯊꯝꯖꯥꯠꯅꯣꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯊꯣꯡꯒꯥꯡꯆꯩꯁꯤꯗꯤ ꯃꯈꯥꯗ ꯇꯥꯔꯝꯗꯦꯅ ꯑꯥꯏ ꯍꯧꯗꯣꯡꯁꯨ ꯂꯩꯇꯕ ꯑꯆꯧꯕꯤꯅ ꯍꯧꯗꯣꯡꯗꯣ ꯏꯕꯨꯡꯉꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦ ꯑꯩ ꯂꯥꯛꯄꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯏꯆꯦ ꯁꯦꯜꯗꯣ ꯃꯣꯟ ꯃꯈꯥꯗ ꯊꯝꯒꯅꯨꯀꯣ ꯍꯨꯔꯥꯟꯕꯒ ꯆꯪꯉꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯨꯔꯥꯟꯈꯤꯅꯤ ꯊꯝꯗꯦꯍꯦ ꯑꯩꯅ ꯊꯝꯃꯤꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯅ ꯂꯥꯛꯑꯁꯨ ꯀꯩꯁꯨ ꯐꯪꯉꯣꯏꯌꯦ ꯃꯣꯏꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦꯍꯦ ꯀꯥꯡꯈꯜ ꯃꯊꯛꯇ ꯐꯤꯗ ꯌꯣꯝꯂꯒ ꯊꯝꯂꯤꯕꯅꯤ ꯆꯂꯥꯝꯕ ꯊꯣꯡꯗ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣꯃꯤ ꯃꯤ ꯂꯩꯕ ꯃꯥꯜꯂꯦꯕ ꯀꯅꯥ ꯂꯩꯗꯣꯏꯅꯣ ꯃꯤꯁꯦ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯔꯝꯃꯅꯤ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯇꯥꯆꯧ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯗꯨ ꯏꯆꯦ ꯇꯨꯝꯃꯨꯀꯣ ꯊꯦꯡꯉꯦꯕ ꯇꯨꯝꯒꯦ ꯇꯧꯕꯒ ꯏꯃꯥ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯅꯪꯗꯤ ꯈꯔ ꯐꯔꯝꯒꯅꯤ ꯑꯩꯗꯤ ꯏꯃꯥꯒ ꯑꯗꯨꯝ ꯇꯨꯝꯃꯤꯟꯅꯕꯅꯤꯅ ꯏꯃꯥꯗꯣ ꯃꯤꯠꯇ ꯍꯦꯛꯇ ꯎꯕ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯕꯅꯤꯗꯀꯣ ꯏꯃꯥ ꯅꯪꯁꯦ ꯅꯆꯥ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅ ꯏꯃꯥꯅ ꯋꯥꯄꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯐꯪꯂꯔꯣꯏꯀꯣ ꯆꯂꯥꯝꯕꯅ ꯊꯣꯡꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯒ ꯀꯥꯏꯗꯒꯤ ꯃꯈꯣꯜꯅꯣꯅꯦ ꯇꯥꯔꯤꯁꯤꯕꯣ ꯊꯣꯡ ꯁꯥꯡꯂꯒ ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯒꯦꯗꯣ ꯌꯦꯡꯒꯦ ꯃꯄꯥꯟꯗꯁꯨ ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯏꯆꯦꯗꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂ ꯊꯣꯡꯁꯦ ꯇꯞꯅ ꯂꯣꯟꯁꯤꯜꯂꯒ ꯏꯆꯦ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯨꯝꯅꯤꯡꯉꯦꯗ ꯇꯨꯝꯂꯒꯦ ꯑꯆꯧꯕꯤꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯨꯝꯊꯒꯦ ꯇꯧꯏ ꯆꯂꯥꯝꯕꯅ ꯊꯣꯡꯗꯨ ꯌꯥꯝ ꯇꯞꯅ ꯊꯦꯡꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯀꯥꯟꯕꯒ ꯊꯣꯡꯒꯥꯡꯆꯩꯗꯨ ꯂꯩꯃꯥꯏꯗ ꯀꯟꯅ ꯇꯥꯔꯝꯃꯤ ꯆꯂꯥꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ ꯍꯩꯁ ꯏꯃꯥ ꯑꯆꯧꯕꯤꯅ ꯀꯩꯗꯧꯔꯦ ꯆꯂꯥꯝꯕ ꯑꯩꯅ ꯏꯆꯦ ꯇꯨꯝꯂꯕ꯭ꯔꯅ ꯂꯛꯅꯒꯦ ꯇꯧꯕꯅꯤꯗ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯏꯆꯦ ꯑꯩꯗꯤ ꯊꯣꯡꯁꯦ ꯐꯖꯅ ꯂꯣꯟꯗꯗꯅ ꯆꯩꯁꯤ ꯇꯥꯔꯛꯂꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯅ ꯑꯃꯨꯛ ꯂꯥꯎꯔꯤ ꯃꯄꯥꯟꯗ ꯃꯤ ꯂꯩꯕꯒꯨꯝ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧ ꯇꯥꯆꯧ ꯏꯇꯩꯃ ꯏꯇꯩꯃꯧ ꯑꯩ ꯚꯥꯞꯅꯔꯅꯦ ꯏꯆꯦ ꯇꯨꯝꯕ ꯉꯥꯏꯔꯨꯔꯒꯦꯗ ꯑꯆꯧꯕꯤꯅ ꯇꯨꯝꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯅ ꯍꯦꯛ ꯊꯧꯗꯣꯔꯛꯏꯗ ꯇꯨꯝꯕꯅ ꯐꯔꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯂꯥꯝꯕꯅ ꯏꯆꯦꯁꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯐꯖꯅ ꯅꯥꯈꯣꯛꯑꯦ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯀꯥꯡꯈꯜ ꯃꯊꯛꯇꯒꯤ ꯁꯦꯜꯗꯣ ꯍꯨꯔꯥꯜꯂꯨꯔꯒꯦꯗ ꯍꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯃꯤ ꯂꯩꯕꯗꯨ ꯇꯧꯔꯤꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯖꯥꯠꯂꯣ ꯃꯣꯏꯅ ꯃꯄꯥꯟꯗꯒꯤ ꯍꯨꯔꯥꯟꯖꯔꯁꯨ ꯏꯆꯦꯒꯤ ꯁꯦꯜꯁꯤꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯇꯥꯔꯦ ꯐꯃꯨꯡꯁꯤꯗ ꯍꯦꯛꯇ ꯀꯥꯔꯒꯦ ꯑꯗꯨꯒ ꯀꯥꯡꯈꯜ ꯃꯊꯛꯇꯒꯤ ꯐꯤꯗ ꯌꯣꯜꯂꯤꯕ ꯁꯦꯜꯁꯦ ꯂꯥꯝꯂꯒꯦ ꯍꯦꯛꯇ ꯆꯂꯥꯝꯕꯅ ꯃꯆꯦꯒꯤ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯁꯦꯜꯗꯨ ꯂꯥꯝꯅ ꯂꯥꯝꯅ ꯃꯆꯦꯗ ꯌꯦꯡꯂꯛꯄꯗ ꯃꯆꯦꯒꯤ ꯅꯥꯀꯟꯗ ꯃꯃꯥꯒꯤ ꯁꯛꯇꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯂꯥꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯂꯥꯝꯕ ꯄꯥꯈꯠꯄꯅ ꯍꯦꯟꯈꯤꯕꯅ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯑꯆꯧꯕꯤꯁꯨ ꯌꯥꯋꯣꯟꯗꯨꯅ ꯄꯥꯞ ꯑꯃꯗ ꯃꯤ ꯑꯃꯗ ꯀꯣꯟꯗꯨꯅ ꯇꯨꯝꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯑꯆꯧꯕꯤ ꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯏ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯐꯩꯖꯨꯞꯇꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯡꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯅꯣꯡꯉꯥꯟꯗ꯭ꯔꯗꯤ ꯐꯅꯤꯗ ꯄꯦꯟꯅ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯅꯕ ꯏꯃꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯃꯤꯀꯞꯄꯨ ꯍꯦꯛ ꯊꯣꯛꯑꯕ ꯏꯃꯥ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏꯗꯀꯣ ꯍꯛꯀꯥꯝꯁꯤꯁꯨ ꯋꯥ ꯍꯦꯛ ꯆꯜꯂꯦ ꯑꯃꯨꯛ ꯇꯨꯝꯃꯒꯦꯗ ꯇꯨꯝꯅꯤꯡꯂꯒꯗꯤ ꯏꯃꯥꯒ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯇꯨꯝꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯂꯥꯝꯕꯅ ꯏꯁ ꯀꯣꯛꯁꯤ ꯅꯥꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯌꯨ ꯊꯛꯂꯛꯇꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯕꯁꯤꯗ ꯃꯤꯠꯇꯒ ꯖꯥꯠ ꯖꯥꯠ ꯄꯪꯎ ꯎꯔꯦ ꯑꯗꯨꯗꯤ ꯍꯟꯗꯛ ꯏꯆꯦꯒꯤ ꯁꯦꯜꯁꯦ ꯂꯧꯗꯅ ꯂꯧꯔꯒꯦ ꯏꯆꯦꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯂꯩꯔꯝꯗꯅꯕ ꯇꯨꯝꯃꯤ ꯃꯥꯜꯂꯦ ꯏꯃꯥ ꯀꯅꯥꯅꯣ
이시다 꼴라가 뚫리고 구시보 이제 이시다 꼴라가 뚫리고 구시보 끄나기도 이제 따브로인 하이세 이제 따브로 너무나 꼴리바 아기부 구세 끄나기도 하이버니 무시디 핵도 하이독나가 잉라게 이마 끄나함도 내렴지 이 쇼이든 ngawrani sienga kona huralagita ida phongda sangage thongda gamgam launa kanna aki mongda khangthin thilei chalamba kibana lauraga magi phongda somsinkre noga lamdai duma mamagi but olaba thawai duna tamnabada chalamba kibana thakthak niktuna phaizu khumjinduna khanglami nongan baga asobi mikap tholei as tumsirka bade yen sina nakong mayat yekta khongjilakdana ba aduga kanano hauzik aingonda phaijub singthoklega hawdoklamlibaduna is kanano hauzikiduba aigi mi mangda ahal nupi manba ma kana sengkhriduba ibungo tabro isina kaurisia tayeje nang hogolabo kanano hauzi sengkhribaduba aidi khangdi je ai phaijub manungda lei wakhalna oiramanida aisa yumpan ma khanglaroina khanbada hemandanane mita kari no akuda urabani ikhoi ta sauduna ikhoi ni sauri ni sauri sibu kayang koi ni sauri za ngasidi mana phanyam sarusu aidi lawin ko saru piro harani aduga loyon thomaga maise phajana ba naha mana ba miramdara kaidunam chalaga yengthok lurani natradi aisa soidana ngawrani ba chalamana isidi ningolni aduna isina harido miroi phangsu phangoi isina yumsu wai balar haragadi phangmai natradi aina siyaroi ko taningdi ima do leijaram labadine tani yenadana aige saruk phangjaram labadabani ima hoi ima nangse mata ek saduna sikhida ko jaksangda kolik tabagi makhol lamuk taraklami chalamana ima ngarang hingdagi asigi makholse jaksangda tarise changlaga yengragana kemta toromoiba asobina ekhoi nusi thoira jaksangda lerisina kari mu thirisano moiga ekhoi ani gadi tongana sarabani masi amta yengrugida kolika amuk lokthoklega laraba mida pithoklamladiba kanam leiteni koliksu kemtawdeni gyan ga tadi he chalamba hogat jak thongnaba singkhara khairo law ai iruzarage wai gadi horen on sisilage adu yai tardi imadu nushibani ko aina tum hagolakpada iman loi tawbirambani ba chalamba nang hogatribo chalamana isi hagoli kansida hagut harageisu numit sidagi imung sida tamnaba mi ma leiba dona tawbasina chalamaga asawbigadi kibana loirammi aduga mayambagi dadi karimta tawramde mayamaga matai magada harabasu kaya thajaramde adu fana oiduna mayamana amaiba kauduna imung aduda laitin khuramdun yinghallammi aduga amaibadun imung asida hauzik phawba mamagi thawai leiri haina hairammi aduba hauzikti tankhra hairamlaga amaibadu amuk hankhirami numisidagi karim tawkhitri chayol khra leiraga chalamana hauzikti nugai lawing khonsu yedokdare imasu damla khitri aduna aigi saruk lawing kholse set bachet yolagane thakthaba taradana asobina aibu aigi saruk lawpham ma yolaga mai thibase yengthok lubana phadu sala aduna phani adudi tasawda hairaga yolhan khrage kaidawni sattap takai thijilaga lawing khol kolaga leidu sarukpudi sak phajaraga leibana phayeba ado imanadi leiriba lawing khol singse pabana wana honazaduna thamlamba ngaktani kanamtana piba yonba yaroi haina hairambani ko herada imasu ipasu sikhrabasibu chalamana adudi aigi lokhum sion tholaga madudagi phanglakpa sil mayamdudagi nomagi khara khairaga yu thakthaba tardana wakhal ga sa khanjilubada pangdumda nungai seita oiba nupi harati eroi thininglabasu phangtre aina phaba mi moidabanina isa haira yu thakmundana shigak sukpaga pukkang tholaga phasana loire sidabu kanai nupina pamdinoba aduna matam khra hinglingaida nugai hingauke ado haibagi wani nupi yauduna yu thaklaga ahau zarga nungai bu loirisisu
ꯑꯣꯏꯕ ꯌꯥꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯆꯧꯕꯤꯅ ꯏꯕꯨꯡꯉꯣ ꯏꯆꯦ ꯇꯥꯆꯧꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦꯀꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯁꯥꯗꯣꯏꯗꯨꯕꯨ ꯏꯆꯦ ꯑꯩꯒꯤ ꯃꯔꯝꯗꯒ ꯋꯥ ꯐꯠꯇꯕꯒ ꯇꯝꯁꯤꯜꯂꯝꯒꯅꯨꯀꯣ ꯅꯪ ꯐꯠꯇꯦꯁꯦ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯔꯕꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯝꯁꯤꯟꯗꯧꯔꯤꯒꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯁꯤꯒꯤ ꯋꯥꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯒ ꯏꯆꯦꯒꯤ ꯃꯈꯧꯔꯤ ꯆꯔꯝꯁꯦ ꯃꯤꯠꯅꯤꯡꯉꯤꯁꯦ ꯑꯗꯣ ꯇꯥꯆꯧꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯅꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯂꯧꯐꯝ ꯁꯔꯨꯛꯇꯣ ꯌꯣꯜꯂꯒꯦ ꯑꯗꯨꯒꯤ ꯇꯥꯆꯧꯗ ꯃꯤ ꯊꯤꯕꯤꯔꯛꯑꯣꯅ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯥꯆꯧꯗ ꯍꯣꯏꯅꯦ ꯇꯥꯆꯧꯅ ꯌꯣꯜꯂꯗꯤ ꯌꯥꯝ ꯊꯨꯅ ꯃꯤꯅ ꯂꯧꯈꯤꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯇꯥꯆꯧꯗ ꯑꯣꯏꯅ ꯍꯥꯏꯍꯟꯕꯅ ꯐꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯆꯧꯕꯤꯅ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯩꯒꯤꯁꯨ ꯊꯕꯛ ꯂꯩꯕꯒꯤꯅꯤ ꯑꯗꯨꯏꯁꯦ ꯇꯥꯆꯧꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯇꯥꯆꯧꯗꯨ ꯅꯠꯇ꯭ꯔꯁꯨ ꯏꯅꯝꯃꯗ ꯁꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯐꯅꯤ ꯏꯇꯩꯃꯗꯤ ꯌꯥꯝ ꯐꯕꯅꯦꯕ ꯆꯂꯥꯝꯕꯒ ꯑꯆꯧꯕꯤꯒꯅ ꯃꯅꯝꯃꯒ ꯃꯕꯨꯡꯒꯗ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯌꯥꯝ ꯁꯥꯎꯅ ꯌꯣꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯕꯨꯡꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯆꯧꯕꯤ ꯆꯂꯥꯝꯕꯒ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯝꯃꯤ ꯑꯆꯧꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯃꯤꯉꯣꯟꯗ ꯄꯪꯄꯤꯗ ꯄꯤꯕꯅꯤ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯤꯗꯅꯤ ꯑꯩꯅ ꯍꯨ ꯄꯤꯖꯔꯒ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯍꯨꯗꯣ ꯑꯩ ꯂꯩꯔꯒꯦ ꯄꯤꯖꯕꯗꯤ ꯏꯆꯦꯅ ꯄꯤꯖꯔꯣ ꯃꯁꯤ ꯄꯨꯝꯕꯅꯦ ꯅꯪ ꯌꯥꯎꯔꯛꯄꯗꯒꯤꯅꯤ ꯑꯩ ꯊꯟꯗꯒꯤ ꯍꯥꯏꯔꯝꯂꯕꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯕꯅꯦꯕ ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯏꯃꯥꯗꯨ ꯂꯩꯖꯔꯝꯅꯕꯗꯤꯅꯦ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯒꯗꯕꯅꯦꯕ ꯁꯤ ꯏꯃꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯈꯔ ꯉꯥꯡ ꯈꯔ ꯆꯩ ꯇꯧꯔꯁꯨ ꯑꯩꯕꯨꯗꯤ ꯌꯥꯝ ꯁꯦꯟꯅꯖꯕꯅꯦꯕ ꯏꯃꯥ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯎꯅꯦ ꯅꯠꯇꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯌꯨ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯦꯕ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯩꯔꯤꯗꯨ ꯃꯉꯥꯏ ꯑꯩꯅ ꯌꯣꯟꯒꯦ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯌꯨ ꯊꯛꯅꯅꯕ ꯂꯧ ꯏꯪꯈꯣꯜꯕꯨ ꯀꯅꯥ ꯌꯣꯟꯅꯒꯦ ꯑꯗꯨꯗꯤ ꯇꯥꯆꯧꯅ ꯀꯥꯏꯗ ꯌꯥꯔꯛꯇꯣꯏꯅꯣ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯇꯨ ꯅꯆꯥꯒ ꯂꯩꯔꯗꯤ ꯀꯔꯤ ꯂꯧ ꯏꯪꯈꯣꯜ ꯂꯩꯇꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯤꯖꯒꯦ ꯍꯥꯏꯕꯅꯣꯕ ꯍꯥ ꯏꯆꯦꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯃꯥꯏ ꯃꯍꯤꯡ ꯀꯥꯕꯩꯕꯨ ꯀꯅꯥꯅ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯅꯒꯦ ꯍꯥ ꯑꯗꯨꯒ ꯃꯍꯤꯡ ꯀꯥꯕꯩꯗꯤ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ ꯌꯥꯝꯅ ꯆꯥꯎ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯁꯨ ꯌꯥꯝ ꯆꯥꯎ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯎ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯒꯅꯨ ꯑꯗꯨꯝ ꯐꯕꯅꯤꯅ ꯍꯥꯏꯔꯗꯨꯗꯤ ꯌꯥꯔꯤꯁꯦ ꯏꯕꯥꯅꯤ ꯈꯠꯅꯔꯒ ꯂꯩꯔꯦꯅꯤ ꯀꯩꯝ ꯀꯥꯟꯅꯗꯧ ꯅꯠꯇꯦ ꯁꯤꯅ ꯑꯗꯨꯒ ꯇꯥꯆꯧ ꯂꯩꯔꯤꯈꯩꯗꯤꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯇꯥꯆꯧꯁꯦ ꯍꯥꯠꯇꯣꯛꯁꯦ ꯍꯥꯏꯔꯣꯏꯁꯦ ꯏꯃꯥꯁꯨ ꯍꯥꯠꯄ ꯉꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯍꯥꯠꯄꯁꯦ ꯀꯩꯝ ꯈꯜꯂꯝꯃꯔꯣꯏꯅꯤ ꯏꯆꯦꯗꯤ ꯏꯃꯥꯒꯤꯗꯨꯗꯤ ꯁꯣꯏꯕꯅꯦꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯒꯦ ꯁꯣꯏꯔꯁꯨ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯏꯆꯦ ꯇꯥꯆꯧꯁꯨ ꯁꯤ ꯇꯥꯔꯗꯤꯅꯦ ꯇꯥꯆꯧꯒꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯇꯥꯆꯧꯅ ꯏꯕꯥꯅꯤꯒꯤ ꯑꯄꯥꯝꯕꯗ ꯁꯨꯝ ꯊꯤꯡꯂꯒ ꯃꯆꯥꯅꯤꯅ ꯇꯧꯕꯅ ꯁꯨꯝ ꯌꯥꯕ ꯇꯥꯔꯗꯤ ꯄꯥꯝꯗ꯭ꯔꯁꯨ ꯇꯧꯕ ꯇꯥꯕꯅꯤꯗꯅ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯍꯨ ꯂꯩꯔꯨꯒꯦ ꯏꯆꯦ ꯅꯨꯃꯤꯗꯥꯡ ꯌꯧꯕꯒ ꯑꯆꯧꯕꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯛ ꯐꯖꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯆꯂꯥꯝꯕꯁꯨ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯉꯥꯎꯁꯤꯟꯅꯕ ꯄꯥꯝꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨ ꯍꯥꯠꯅꯤꯡꯕꯅ ꯍꯨ ꯂꯩꯔꯒ ꯍꯜꯂꯛꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯕꯤꯁꯦ ꯁꯤ ꯂꯩꯔꯦ ꯏꯟꯁꯥꯡ ꯈꯔ ꯑꯃ ꯍꯥꯞꯄꯨ ꯑꯗꯨꯒ ꯁꯤ ꯇꯣꯠꯂꯒ ꯇꯥꯆꯧ ꯍꯣꯏꯗ ꯊꯤꯜꯂꯨꯔꯣ ꯑꯗꯨꯒ ꯉꯟꯅ ꯊꯤꯟꯁꯤ ꯇꯥꯆꯧ ꯍꯣꯏꯗꯣ ꯆꯥꯛ ꯇꯣꯛꯄꯅ ꯍꯥꯟꯈꯤꯅꯤꯕ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯅ ꯎꯪꯗꯒ ꯂꯩꯗꯨꯕꯣ ꯅꯪ ꯁꯛꯀ ꯐꯖꯅꯤꯡꯗ꯭ꯔꯕꯣ ꯁꯦ ꯂꯩꯔꯗꯤ ꯂꯣꯏꯅ ꯐꯖꯕ ꯌꯥꯕꯅꯤ ꯏꯆꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯅꯁꯨ ꯄꯥꯝꯅꯅꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤ ꯂꯣꯏꯅ ꯍꯥꯞꯇꯣꯏꯔꯣ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯨ ꯏꯆꯦ ꯌꯥꯔꯦ ꯑꯣꯈꯥꯏꯔꯣ ꯐꯖꯅ ꯌꯥꯔꯦ ꯆꯞ ꯆꯥꯔꯦ ꯁꯥꯎ ꯌꯥꯗꯦ ꯇꯥꯆꯧ ꯑꯆꯧꯕꯤꯅ ꯀꯅꯥꯅ ꯊꯣꯡ ꯊꯤꯜꯂꯩꯗꯣ ꯌꯥꯝ ꯀꯟꯅ ꯊꯤꯜꯂꯤ ꯏꯕꯨꯡꯉꯣ ꯑꯩ ꯌꯦꯡꯂꯨꯒꯦ ꯑꯥꯏ ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯀꯅꯥꯅꯣꯅꯦꯍꯦ ꯑꯩꯈꯣꯏ ꯇꯣꯟꯇꯣꯟꯅꯒ ꯂꯛꯅꯔꯤ ꯖꯥꯠꯂꯥ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯩ ꯄꯤꯔꯨꯔꯒꯦ ꯍꯣꯏ ꯏꯆꯦ ꯀꯅꯥꯅꯣ ꯏꯆꯦꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯒꯨꯝꯅ ꯇꯧꯏ ꯏꯕꯨꯡꯉꯣ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯐꯥꯒꯤ ꯅꯠꯇꯦ ꯏꯆꯦ ꯏꯃꯥꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯏꯃꯥꯒꯤ ꯊꯋꯥꯏꯗꯤ ꯅꯍꯥꯟꯅ ꯇꯥꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯊꯤꯜꯂꯨꯔꯒꯦꯔꯣ ꯍꯣꯏ ꯏꯆꯦ ꯃꯃꯥꯒꯤ ꯚꯨꯠꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯑꯇꯣꯝꯕꯒꯁꯦ ꯃꯃꯥ ꯑꯩ ꯁꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯐꯠꯂꯛꯇ꯭ꯔꯦꯅꯦ ꯃꯌꯥꯝ ꯑꯁꯤꯅ ꯀꯌꯥꯗꯤ ꯐꯔꯤꯕ
ꯏꯃꯧꯁꯤꯅ ꯀꯌꯥꯗ ꯇꯞꯄꯤꯕ ꯏꯁꯨ ꯑꯅꯤꯁꯤꯁꯨ ꯐꯈ꯭ꯔꯕ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤꯅ ꯐꯠꯇꯕ ꯍꯦꯃꯟꯗꯅ ꯍꯥꯟꯅꯕ ꯊꯧꯔꯥꯡꯒ ꯇꯧꯔꯤꯌꯦ ꯍꯦ ꯏꯃꯥꯁꯦ ꯍꯤꯡꯂꯤꯉꯩꯗꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒ ꯐꯠꯂꯝꯗ꯭ꯔꯕꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯐꯔꯕꯅꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯥꯏꯔꯝꯂꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏꯗꯧꯔꯤ 이봉아, ngài khu, nâng 가다 까나놈 짱취. 이제 소이드는 이마기 부터 이런거니. 이마, 낭시 파테다고 시저 파우베해 좀 예리다. ngasi디 이마기 부 오르수 후 비제라가 할라도니. 이스, 시라 바이부 후 비제라가 아무 핫게니 하리네. 마세 마와나이닝 만다나 마콕시다 아빠바 마딱 한제네. 파이파이. 아두디 노예니시야 아이기 낙다 뿌라가 싹기분에 파라니. ꯃꯃꯥꯒꯤ ꯕꯨꯠꯇꯨꯅ ꯑꯆꯧꯕꯤꯒ ꯆꯂꯥꯝꯕꯒꯗ ꯑꯀꯤ ꯈꯪ ꯇꯧꯗꯨꯅ ꯇꯝꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯆꯧꯕꯤꯗꯤ ꯑꯀꯤꯕ ꯐꯥꯎꯈꯤꯗ꯭ꯔꯤ ꯆꯂꯥꯝꯕꯗꯤ ꯀꯤꯕꯅ ꯄꯪꯂꯥꯡꯗ ꯂꯥꯎꯔꯝꯃꯤ ꯆꯦꯟꯒꯦꯁꯨ ꯊꯣꯡꯗ ꯍꯥꯡꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯆꯧꯕꯤꯅ ꯏꯃꯥ ꯅꯪ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯃꯩꯍꯨꯝꯁꯤꯅ ꯀꯜꯂꯒ ꯑꯃꯨꯛꯇ ꯍꯥꯠꯀꯦꯕ ꯆꯂꯥꯝꯕꯅ ꯏꯆꯦ ꯃꯩꯍꯨꯝꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯤꯔꯣ ꯑꯩ ꯀꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯀꯔꯤꯒꯤ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯔꯤꯅꯣ 이제 뚜뚜 파문다 미마 something래 하 파문다 마이 타기도디 이제 이지기 파문다디 아이기도네 이제 아무 까이더라게 까나노마 이시기 동도 레이바 마니 난기다 순이 붕어 기이제 아이 이마 난 작로 기예바 아서비나 이마 난 오이라디 나사기 망다 통로 가리기 사나들 레이바노 이사세 마마 아이야 무닝라 말이네 아두디 이마 노예니기 망다 톡락락이고 이야 마마기 아끼바 보이기 sakdam 올라바 마삭 아두나 강하우다나 라우라가 아소비 땀나 송실락두나 아소비다 꼰실락람미 아소비 kudak aduda khanglaw lauramlaga sur khangthingthingduna thawai tharami aduga salambasu mamaga masiga du yengduna mamit mana langkhatuna longna tu khirami nongan bagadi mayama matai mana yenglubadadi masanupiga manang nupagana siduna leirambadu ubada thamoi kai khirami ngak leiraga sagagi mi lekai mi singlaktuna asibani du mathomangam pangthok pirami mi singi wakhaldadi asobiga salambaga khanabadagi soiduna sinabani haina khalami adubu chahi amagi matungdadi miyamna moi ani kaunakre mayamaga mataimaga masani duga thabakana suduna migi mateng pangduna wakhal nungaina ingna leikhirami